Mijing tabir ba khwai pun ok mes TV na taram na oksa bagal loina na Brajesh Kumar na khurumjari ngasigi maroi ba pauda None district ki Jairong khul ki khunja sing na IDP sing da chana thakna ba manama sing khudol tamkhre Thinking beyond the box, way out for distraction among adolescents haiba wakalonda career counseling pangthokre. Pakistan amasung Afghanistan Taliban forcing imarakta amuk hanna khut thokna ba hokre. Loinana Inter Village Friendship Football Tournament 2025 ke champion Saido FC na oikre. Apung pau lobirasi None Jisiki Hausong Subdivision gi manung chana laiba Jairong khul gi khunja sing na relief camp ta sangja phom loduna laiba IDP sing da chana thakna na ba manama sing khudol tamkhre yellow proof sing asi imasel ni aikoi amatani haiba wakalon da inpui proof na khunda ba Jairong khul gi khunja sing na khulda phangba areiba manama sing puthok na duna mateng pangba lakpani haina khul asigi chairman Sirai Baram Tak na Fongdokre Lamboi Khunang Khong Kaithelda Chathakiba Tegbang Thorom Aduda Chairman Baram Tak na Hai Ipai Pusingi Haktak Tagi Maitei Amadi Inpui Furup Asi Yamna Totna Tinana Noksi Shanana Laminarami Christian Amadi Hindu Lining Lakpadagi Tapmatapna Lapok Naki Hai Wapam Ahalaman Singna Thambirami Irang na maram oirga ngasi relief camp ta sangya phom loduna laiba IDP singi awabada saruk yaba oina minung siga loina na angamba khara asi khudol tambani phonokhi na ipai singa maitei chin nau singa koi si kam nak na i am kam tani hai na koi leiminar me hai wari si koi tar ga la ado tar ga la pasi koi suma kani mi mama Christian Dharma lakpadagi Hindu Dharma lakpadagi kitang gip lai bugum sat krihan an sing now wari si lira me adu nangasi akoi sininaw sing IDP sing awaba tarba sida an sing na ase akoi ga angam kitang akoi na angam basi pi basa si hana khanara sida koi church ki pastor di makhada ai samak chairman akoi chalaga chinaw sing tanaba matamne chinaw sing na yabi bigi damak su Ako mayam kunjang mahut silaga ay nasu harawi ay pawai si pongdok ni Thoram aduda saruk yakhiba kokomai gi convener khuraijam athobuna hai ngasi Jairong khul gi khunja singa IDP sing awabada mateng pangbirakpa asina yellow proof masel gi marakta hena chesinaba mari purak pangamlagani singtam khaidana yellow proof singna awa ana tarakpa matamda mateng pangnaba asina tungkoina nungsi shanana laiminana bagi mari amasu oigani ngasi gi tengbang asi kokomai amadi IDP singi committee na lanjana duna laiba IDP singi Mafam Sinba Tungnanaba Yentokani Fundoki Nakalamromda Thorom Aduda Saruk Yakiba Sultanpur Maite United Committee gi convener M Baleshorna Haikibada Ijairongi Kunjasinga IDP gi awabada mateng pangbirakpa asi Haini Laitana Tagatli Makhatana su Ichin Inaw Oibagi Mari Hena Chesin Handuna Nungsi Chanaba Lamdam Amapurakpa Ominersi Haina Tawmiba Khangba Utki mafamda koi ai marum to isu lapu makam to isu loina mak koi thumanduna makoi singi nomagi chara nam to isu me ko ngamna ba matel masam to chu en ngamna ba koi sinjalang jari ba ko community IDP gi committee gi side gi soidana honda jage aduga Forest Department na Lieutenant Satharakpa Drive ki manung sanna Thawal Forest Division gi manung sanba Kaching Forest Range gi area da leiriba pat sing da drive chathaduna usek phanana thaklang balang sing phagat khre amadi palel gi area da wild meat yonbra haibana singba sing sekto khre Kaching Forest Range tagi phangba pau asina hai ngasi anganba ayukta Thawal Forest Division gi DFO Dr. L Jeshili amadi Kaching Forest Range gi range officer Hoidrom Sundar gi mijang makhada palel bit office gi bit officer namai rakpam Bikramjit na lusingduna Kaching Range amadi palel bit office gi staff singna Lokchipat Khongjau da drive chathakiba
उसेक फाननब थाकलम बलांग अहुम लौखटलखी हरि रेंज असिगी मनुंग चन्ना लैरिबा कोमनाव पुमलेन पाट अमसुंग आरोंग नोमाइखोंग wetland area singdasu ngasi ayuk waikong bit office amadi wangu lamkhai bit office ki staff singna drive chathakhibaga loina usek fana na bathak lang ani phagalaki hari nakal amromda lamlaki sa usek faduna amadi hatuna yonbagi thabak chathare haibagi akaknaba pau phangbadagi Kakching Forest Range amadi Falel bit office ki staff singna Falel area gi tushimi aimol amasung khangsim bazar da wild meat yonbra haiduna check tawbagi thabak chu chathakre hari ngarang su Kakching Forest Range ki range officer Huidrom Sundarna luchingduna Kakching Range amadi Falel bit office ki staff singa loinana range asigi vulnerable area sing the patrolling chatuna illegal transportation amadi wild bird hunting tawbusing check tawki hari Manipur State Legal Services Authority ki bideng makhada District Legal Services Authority thawal na sinduna ngasi khambok ta laiba District and Sessions Court Complex thawal kat press hall da thawal amadi Kakching District ki manung chana laiba police officer additional public prosecutor sing oiba nomagi oiba sensitization cum interaction program on arrest and seizure in light of the recent Supreme Court judgment have hiram the sensitization program ama ngasi nungthil pung amadagi hauduna pangthokre ngasi pangthokhiba sensitization program aduda district and session judge cum DLSA gi chairman Nepram Soni Kumar DLSA gi secretary Khetri Mayum Maheta Devi chief judicial magistrate thawal amadi Thawal Arshad Said Shaha Judicial Magistrate First Class Niraj Namna program asigi maru oiba wangang loising oina saruk yakhibaga loinana Thawal amadi Kakching District ki SP Manoj Prabhakar M Laisam Priyadarshini amadi atopa district asigi SDPO Singh police officers amadi additional public prosecutor Singh su saruk yakhi maru oina arrest and seizure gi matangda saruk yakhiba police officer Singh amadi maru oiba wahang loisinga loinana interaction tawduna wakhal taminakhi ngasi pangthokhiba program aduda punna mioi humphuromna saruk yakhi Lamdam asidagi mayai kaba drugs mapung fana mutat narbagi saruk ama oina lakliba lisingani kun mangagi anauba academic session dagi school gi admission process ta drug free affidavit ki thorang paikhat nanaba lengak na khona biu haina MSF ki maike dagi phongdorokli kwa kaithal leiba Manipuri Students Federation gi mayai losangda pangthok ki pawging phom amada MSF ki drugs affairs ki secretary Salam Fernandez maiteina hai tunglam chat ki dabak lamdam asigi inkhalak liba naha amasung mahiroi singbu mayai kaba drug tagi lapthok nanaba kharamakhay kalhona naba amadi masamo faba khunai ama semgattuna ngasi phawba lakli loinana tongan ba awareness program thabak thoram protest sathakhiba competitions sinba seminar discourse na singba kaya pangthoktuna lakli Manipur da leiriba Bosem Kosem amadi CBSE gi makhada leiriba lengak amadi lanai mahiloisang khudingmakna tangai fadana ngasigi mirol lakadariba mirol asi tungi mirol gi damak achauba thodang loduna mahiroi singbu Seranaba lambida chatkidanaba hotnaminaba mathautai masigi saruk ama oina mahilosang amadi campus asi senglaba mahigi horpham sengmat naraba tinjang kaijang daba amadi afaba mahiroi puthokpa ngamnaraba school gi authorities singna maru oiba thodang loduna mahiroi singi admission process da mahima singda puning wakhal hakchang da chaitheng pirakadaba mayai kaba drugs asi charoi lana siznaroi haibagi logi oiba wasakse ama tangai fadana mahiroi mama mapa amadi school ga punna project pinaduna agreement lominabagi document asi mathautai masigi thorang asi lokhatpa tangai fade maram asina school families anigi marakta sengwatpa thodang lominabagi masak asibu puning thawatuna wasakse sing asina akiba natraga namphu sapu oiba mongda nattaba thajaba amasung kanglup phuruk miyamna saruk yabagi
खुठांग ड्रग फ्री कैंपस अमा सेमगतपदा mateang panggani haiba wafam thamkhibaga loina sem kosem CBSE gi makhada leiba maru oina class 8 tagi 12 fawgi school ki principal na athubada thodang logadabni lakliba anauba academy Session 2026 dagi mari lainaba lenga ki authority na order ama thokadabani phongdokhibaga loinana hiram asigi matangda athubada ahen ba miteng sangbinanaba governor education age amadi mari lainaba government ki officials singdasu memorandum pishalagani haike Pajasinga kunna ayaba kuye asi pibagi thabase government gi mari lainaba authority na su Miyang sangbi gadabani laiba academic session 2026 asida chanahan gadabani haina lauthopi gadabani aduga masigi porasi koina mari leinaba authority governor amadi education is hariba asida ju koina sigi hiram asi chanahan gadabani habagi memorandum na singba koi tonga ba pisin bagi thabak pangthok charagani changsil lagani hai PM Sri School Scheme gi saru ama oina Jawahar Navodaya Vidyalaya Bishnupur ke faculty sing abadi Navodaya Guardian Association sinduna ngasi thinking beyond the box way out for distraction among adolescents haiba wakalonda RIMS ki Department of Psychiatry gi ISOD Professor Dr. R.K. Lenun Singh na resource person oiduna school asi class 6 tagi 12 phawagi mahiroi singda career counseling pangthokre thorom asi pangthokpi wakhalon gi matang da school asigi librarian arambam birjit na thamlakpada conventional oiba chatnabi kharana adumak angang singda consilaga leire amana samna harabada net JEE asigumba khara Kaksida adumak konsilaga leire aduna masigi wangmata kari kari leirige haibadu khana nainaba amadi hojiki social media gi society asida angang sing the piriba impact kaya asina makhoida sontharakpa makhoigi wakhalon kaya distract torokpa asigi matangda career counseling asi pangthokpani haiki Nariba mayam sida makoida koi distraction hojiki leiriba irang aduga koi mobile gi warsu aduga koi any moina thengnariba moida awa ba moi mind distract to mayam sigi si solution program da baidang ta koi keno si expert ama ne ga koina ngan bai keno si yam maru war koi school ta Nongmagi oiba community first aid and disaster preparedness training ama Bishnupur Municipal Council Conference hall dangasi pangthokre thorom adu Tangkhul Theological Association Development of Human Potential Rafai Valley Mantri Pukri Imphal amadi Indian Red Cross Society Bishnupur District branch na khusamnana sinduna pangthokibani thorom adu da Bishnupur Municipal Council ki chairperson Laisram Maniyaima DISP gi senior training coordinator Aikromi Konhei Indian Red Cross Society ki chairperson Mainam Ibemhal Debina athoiba mithunglen sing oina saruk yaki loinana Indian Red Cross Society Bishnupur District branch ki secretary su oiba trained first aider Dr. Huidom Roman na resource person oina wangang duna Bishnupur District Imphal West District tagi lakpa mioi yankhai da first aid ki matang da khangminakhi thorom adu handakta laikhidraba DISP gi director oina thau puramba laiwa khraba Dr. Reverel Tamthing Rivanaugi Tawaina Lairamden Ingna Sikna Lairunaba Amadi IRCS Bishnupur District Branch ki Treasurer Moirang Them Ibohanbina Khanghodana Naraktan Hospital da Laikan Naduna Lairibabu Thuna Phagadan Biu Haina Minute Ama Saruk Yakiba Miyamna Tumina Leptuna Thorom Thoniraba Matungda Hodoki Laisram Maniyaimana Pongdokibada Miyoi Bagima Pok Taret Hainariba Miyoi Mapok Asi Matangi Mapok Lai Hainargasu Kananasu Uba Ngambanate Maramasina pok libang pok asida mioi bagi mateng pangba mioi bagi punsi kananaba Indian Red Cross Society na paikat liba thabak asi mawalyami makhata na su Red Cross na mioi bagi mateng pangba ngamba oiresanu aduga Indian Red Cross Society Bishnupur District branch ki permanent office ama laitriba asi athuwa matamda maki maike dagi pinanaba hotnaragani haiki The Education Guide Center EGC Thawal Mojing Sinduna
कुंतरेट सुबा लाइरिक फब महिरोइसिंग मना पिदनो पुनिंग थौगटपगी थरम ngasi मोजिंग कम्युनिटी हॉल दा पांथोखरे लाइरिक फब महिरोइसिंग अमदी लमदम असगे मिंगचत पुरखरबा सानरोइसिंग पुनिंग थौगटपगी थरम अदुदा साइ Assistant Director Konsam Michael Singh EGC Thawal Mojing President in charge Muhammad Aminuddin Retired Associate Professor Alhas Dr. Khairuddin Saha UMPC Manipur ki President Alhas Muhayyuddin Amuko ki Founder President MB Abdul Salam Amadi EGC ki Advisor Muhammad Hasimuddin Mainamna Mathangsina Athayo Mithunglen Thorom Mapu Amadi Akhanaba Mithunglen Sing Oina Saruk Yaki Ngasigi Thorom Aduda Islamic Education da Hendok Thodok Laba Mahiroi CBSE Bosem Amadi Kosem na Lowa Handak Lauthokiba Class 10 Amadi 12 ki exam da Mark Wangna Phangduna Pass Torokraba Mahiroi Sing UGC na Lowa NET exam da Mai Park na Assistant Professor Oirba Yarba Mahiroi Amadi Tongan ba Hiramda Hendok Thoidok Laba Mahiroi Singh da Manapi Duna Puning Thawat ki Athoiba Mithunglen gi Warol da Konsam Michael Singh na Hai Tungi Jumbiren Oirakadoriba Mahiroi Singh bu Mahigi Lambi da Puning Singsin bagi Damakta EGC na Lauriba Thodang asi yamna Thagat Ningai ni Aikogi Tungi Jumbiren Oirakadoriba Mahiroi Singh bu Awang ba Mahigi Loksing Panghansi Mahiroi Singh na su Pandam Ama Thamlaga Madabu Pangdriba Phauba Kanna Hotnaba Mathautai Lujana Thakchi Khasi Thogolon Singh Khangna Thabak Taugadabani Mahi Fana Hairabasu Thogolon Khangrabadi Arembani Haiki Ramana Nasibo Kinari no Haiki Nasuba Kandabayava Kandabayava Sasukum Naivan and Kandabayava Kasina Prithivi Sonzaki Pane Proyogi Mangasava Adunava Prithivi Haibala and Kavire Adu Masivava Prithivina Dukia Puriba Magi Napedo Madu Sukai Kaituna Satuna Ekoi New Samaj Pinjawati Adat High School Sandang Kwangbu Development gi Mingdap Miyoi Kragi Thawin Sinda School Asibu Miyam Dalana Uhananaba Honarli Basi Makhatana Tawbiganu Masigi Mahutta Miyam na School Asibu Sakwat Hananaba Honabada Mateng Pangbiu Amadi School Asigi Management Committee Sembada Aran Batawag Zatakibalaiti Miyam Dalana Uhananaba Thawong Amakak ni Haina School Asigi Headmaster Muhammad Abdullah Khana Pondokre Kiram Asiga Mari Lenana Ngasi Manipur Fresh Club School Asigi Headmaster Amadi School Management Committee na Sinduna Pangthok Kiba Pau Mipam Amada Mahakna Makha Taraduna High School Asigi Headmaster Ama Oina School Asigi Mahiroi Singhi Sathok Chasingi Khudong Chana Naba Kaya Sadaba Kaya Lairibasing Kok Nanaba School Van Service Pauba Tawhanduna School Asibu Wana Sakwat Hananaba Hotnaring Cherak Asida Miyoi Khargi Thawin Sinda School Asigi Management Committee Sembada Huralaga Semki Haina Laibak Miyamda Phongdorpa Asi Yampham Yaudaba Amakakni School Management Committee SMC Sembada School Asigi Headmaster Ama Oina Tawphum Thokwa Thabak Thorom Singh Amatta Kalaga Chatakibul Leite Loyana High Court ki While Amadi Education SK Higher Authority gi Yathang Matung ina Thabak Tawwa Haiba Asi Aigi Ithau Amani Hainasu Thasigi Amada School Asida Club Amadi Paumi Singa Unaba Amadasu Phongdokhiba Laikhrabani Maram Asina School Asibu Chakwat Hananabagi Namada Miyoi Kharagi Thawin Sinda Miyamda Lana Uhananaba Hotnariba Asi Makhata na Tawbiganu Hena Chakwatpa Ama Oinanaba Miyamda Mateng Pangbiu Haiki Loin School Asi Borayang Bi GP da Laiba Aduga Sandang Khong Hariba Asiga Borayang Bi Giasi Yamna 0 km Oiba Mapam Oiriba Mapam ni Amasung Masdatam Liba student Singase Muslim Ahmadi Maitai Singni Aduga Loin na Kuding Mak Ase Community Anima Ase Yamna Chana Nusina Laiba Mapam ni Masida Nataba Oidaba Hajin Bagi Tabaksi Tok Laga School Asibu Chaukat Naba Punna Community Amina Anina Hot Aminaga School Asibu Awang Batak Pukat Naba Hot Amina Si Haibasina Aigi Wafamasim Loisenjage
Labdam masida laiba mahishang singi mapangal henna kangkhat hananabagi pandamda Manipurda yan hanba oina UNACO Group of Institutions chinduna Educon haina mingthon ba tharom ama pangthokadori lakadarba chahi lisingani kuntaruki February tang amatagi hauraga ani fawba Chanungda laiba UNACO School da pangthokadoriba community event asida lamdam asida laiba mahishang mahiroi amadi mahiroi singi mama pa oiba singna punna saruk yaminasi haina event asibo sinlang laiba core committee gi paujilakli ngasi khomanda laiba UNACO gi office da pangthokpa pawgi mifam amada core committee asigi convener konthaujam Deepak na hai education beyond boundaries haiba theme da yumfam oigadoriba event asina mahishang amaga gi marakta hena apha mari thamba ngamlagani malem gi oina mahimasing tambagi ichel da honglakliba ahongba asida tunginba ngamnanaba mahiroi singbu laik laisu khak takpi bagi mahutta extra curricular activities kaya takpi tambiduna skill laihannaba laihanba mathau tarakli mahakna makha taraduna hai event asigi manungchana mapan lamdagi lakpa expert singa loyana panel discussion amadi mental health amadi learning strategies da yumpham oiba yauna workshop makhal kaya su pangthokani event asida saru yabiningba mahiroi singi mama pa oibu sing amadi mahishang sing na hena akupa warol gidamak mobile number 943-684-2700 amadi website www.educon.in da pau phawirak nanaba mahakna phongdokhi school amaga oza parents singi marakta kari nuaitaba awara pa laiba कर्म स्कूल है कमाइन तौरी कर्म स्कूल करी कर्म मखोंग सिस्टम द लाइक तमी है हेन पुनः खंगनबगी पांदमदा अदुना कोन थीम जी मरोन ngasi हाइरो प्रोग्राम जी थीम जी एजुकेशन बियॉन्ड बाउंड्री जी थनजरगा कोई सुंगसोय सोयदना मथंग जहीगी हाइबि 2026 की फेब्रुआरी डेट 1 अमदि 2 दा हान पंजरी बयुना को स्कूल चनुंग इम्फाल इस कोई सुंगसोय सोयदना पांगथोक चरगनी Indigo flight sing paktek na cancel to khibagi flight ticket sing nongdol pakna wangkhat lakpana center na flight ticket sing mamal wangkhatana ba thabak pakhet paga loina na Ministry of Civil Aviation na December tang 3 nawajing numit ki numidang waram pung Nepal phawbag da passenger sing gi handoktana lai ba sanpam sing handokna na ba high khre amadi passenger sing gi baggage sing pung ni phun hipan gi manongda masa masa gi piriba address da yohan kinab su khangan khre Civil Aviation Minister Kinjarapu Ram Mohan Naiduna Indigo flight sing cancel to kiwi matangda inquiry ama chathaba hokre amadi thaudok adu thoi level sing duna madugi mai phangjagani haikre Pakistan amasung Afghanistan Taliban force singi marakta amughanna border da kuthoknaba hokre amadi maikei animakna amana amada ceasefire thugai bagi maral sinari hari Kandahar city ga naknabada leiba medical worker amana phongdokhibda local hospital amada asiba hakchang mari purakre atopa mari amana asopan nangkre Pakistan dana miyoi mari asopan nangkre hari hokkiba thakhra asida leiba anigi marakta khut thokanduna lakhibani amaromda Afghanistan Taliban force government na मखोगी लेबाकता पाकिस्तान एयर स्ट्राइक सिंग चथकी हाइबगी मराल सिरिबनी पुंग मरी रोम नोमई कापनाबगी थौदोक चथकी हाइनसु लेबाक अनेमक यानाखिबगा लोइनाना नोमई कापनाबा हौरखिबदु अमना अमदा मराल थंजिनरी हाइरि सनाबगी पाव 189 सुबह CRPF battalion सिंधुना नोमगी ओइबा इंटर विलेज फ्रेंडशिप फुटबॉल टूर्नामेंट 2025 nasi yaripok tulhelgi azad kolai lampak pangthokre tongan football team marina saruk yarga league cum knockout matches da athoi hen changdam nakiba SYDO FC yaripok tulihal na team champion oikre final match da SYDO FC yaripok tulihal na yaripok top FC bo penalty shootout ki panjal manga mari da maithiba pirga team champion oibangam khibani tournament adugi team champion oiba SYDO FC da cash award oina lupa lising mangaga loina trophy piki aduga team runners up tahau khiba yaripok top FC dana cash award oina lupa lising aniga chonga loina trophy khusinaki tournament loichinbagi thoramda CRPF 189 battalion ki commandant Prashant Kumar Sahu
Battalion Asimaki Deputy Commandant Sarwar Khan, BSF ki Assistant Commandant Vivek Dhiman, DO ki Secretary Okenjit Sharma, SYDO ki President Mohammed Mishab Ahmad Amadi, 152 BSF ki CO Sohan Singh na athoy mithunglen sing oina saruk yaki. Tournament adugi akhanaba mana oina best player amadi best goalkeeper tarak kharba sanro sing desu akhanaba prize kusinaduna pukning thawaki. Mapal Kangjibungda chathar lagi oina khwaidagi chawa polo tournament ama oiriba second DGAR Men's and Women Polo Championship 2025 nini chanba numit ki ahan ground da nongpok apunba Kangjai lupna uhalbu panjal taruk soinoda ani chuba ground da Universal Polo Club Team A na Nambul Mapal Polo Club po panjal tara ahum da amadi ahum suba ground da sanakiba match da Air Polo Team A na ibudo margin hingangbu tara soinoda maithiba pikre. Hairibu tournament asi Director General of Assam Rifles South ki sponsorship makada All Manipur Polo Association Ampana Sinduna Imphal gi Mapal Kangjibungda ngarang haudokkibani. Championship asi India gi oina khwaidagi chawwa amakhak oiri haudokpa numita nupi gi sanakiba ahanba ground gi match ta ibudo pakhangba polo club amasung nupa gi sanakiba anisuba ground gi match tana Tentha Polo Club Team Sing Mai Pakrabani. India gi oina khwaidagi chawba polo tournament amasu oibata natana maleng gi khwaidagi lirba ahingwa polo ground oiriba Imphal gi Mapal Kangjibungda Manipur gi masak naiba nupa gi polo team kontra homdoi ga loinana nupi polo team manga yaur ka punna team kontra ga nipana league kam knockout basis da thasi kun phawa athoi ahen tanagani. Aroibada maru pau amuhanna None district ki Jerong Khul gi Khunja Singna IDP singda chan thaknanaba manama sing khudol tamkhre. Thinking beyond the box, way out for distraction among adolescent cyber wakalonda career counseling pangthokre. Pakistan amasung Afghanistan Taliban force singi marakta amukhana khudthokna bahawkre. Loinana Inter-Village Friendship Football Tournament 2025 ki Championship SYDO FC na oikre. Ngasigidamaktadi paudam pijaba matang asida loisinjare bejang tabirba khwai punwakpo amuka hanna khurumjari.